Memory sanglakpa kuki militant singna kamzong gi khul ahum da landaramli yuma masum kaitel mai thadoklam na report sigi matangda CM Minister Yaon NDA gi oiba mipham ama pangthoktuna khanakhreba anobu report khrasulakli Myanmar based of a Kuki militant group KNAB Kuki National Army Burma organizing na basingna ngarang ayuk ngam kailan silalaga Manipuri Kamzong district ki Namli Wangli amasum Soro khulde attack sa thaduna yung kya amasum kaitel mai thadoklamni thaudok thopam digi phangwa pauna hai ngarang ayuk angan bada Myanmar rom digi border lan silalaga lakpa kulai matik sana paiba KNAB ki militant organizing na basingna Kamzong district ki manung sanba naga singna khundaba Soro khulgi kaitel amasum yung kya mai thaba horakpaga loinana nongmai ron kya su kapthoraki kaitel adu mafam adu khundari naga amasum marak nakpada leiba refugee camp da leiba Burmese singna manama sing yon mani koki militant singi attack adu Soro khulgi khunja sing khul thadoktuna sapagada ba mafamda lanjenaki koki militant singi attack adu da Soro khulgi kaitel leiramba Myanmar refugee camp labor Myanmar is nupi amagi makhong na may maruna pan mariki soki solabi nupi adu manak nakpadaliba AR gi camp na pukatuna lekat na kiari koki militant singaduna Soro khuldagi maklang turel lantulaga kilometer mari mangarom sa lagalaiba Kamzong district ki manung sanma wangli kulamasum namli kulasu numay kapsin duna attack tawduna kuladu da laiba kay tialamadi yung kaya may tharaki Etik adu sa tharam laba matung da Kuki militant sing adu Indo Myanmar border lantholaga Myanmar saki etik adu da namli amasung wangli kulgi khunja sing khul thadoktuna sapagada maphamda lanjena ki hari khunja sing na phongdorakpagi matung ina ngarang Kuki militant sing etik sa tharakiba namli wangli amasum Soro khulga naknaba mapham sing nambi sa village aliyo amasum asang khulenda AR amasum atai central security force ki camp singli Indo Myanmar border law niya da thabak thoram sing thingna balai AR amasum central force na masing yamlaba khulai matik sana paiba Kuki militant sing na Myanmar rom digi sangshilalaga India gi manung saliba Kamzong district ki khul humda matau karamna phong attack sa thaliba no haibisi singna da bangamdi ngarang landasa tharakliba militant sing adu KNAB gi kedar sing oigani haibi singna ba hari ngarang Kuki militant sing attack tawduna mai thadokraba kaithel sing aduna Indo Myanmar border khundari bu khul singda cross border lalon itik sataduna khunja singi sentok lambi oiduna lakli ngarang gi thawdo osina maram oiraga khunja singi sentok lambi manglagani thawdo aduga mari leinana community lusingba sing amadi organization sing Manipur government amasu Ministry of Home Affairs na sabsaba investigation sataduna border ga tainana khundari bu khunja singda sabsaba security pihaning bi apamba phongdokli panmaya abri sai sigi April kunga marida fungyar ST ashigi MLA Laisio Kaishing Manipur Minister da pisinkiba ayib sirolamada ke asang kulen azit ki headman maisang Hongyo amasung wangli gi headman ti munroi pam anina Indo Myanmar border lairiba ke asang kulen azi amasung wangli khulda IRB deploy tawbina waiski miphamsu yei thokre thakragi mamangdagi thulokliba kangluk irang asi yenglaga masigi waroisina mapurakna bigidamakta Kamzong district administration na ngarang district mini secretariat kanglup anigi CSO lusingba singamadi security gi makok thongbo official sing yauna pangthokani haina tawramba public coordination miphamadu hauji oriba irang asina maram oiraga matam kaktana yei thokle haina additional deputy commissioner Kamzong na thokpa notification amana haidi mari lainadi haidi ngarang Kamzong district ki namli wangli amasum Soro village satakibi attack adu KNAB ga hiram amataga mari lenati haina militant group asina singdorakre attack adu bo KNAB na satakibani haina sandorakli basi organization asigi mingsa thiana na bohonara kathawni organization asigi panamdi Myanmar democracy hanjinan mani hari ngakalamoramda ngarang ayu angan bada Kamzong district ki manungsana Myanmar gi ngamkhai ga tainana leiriba namli wangli amasum Soro village ta Myanmar da leiba Kuki khulai paibisingna ngamkhai lansilaga yung kay kya may tharamba madi mi kharabuna hauzu phaw thiba phangdana leiri habigi matangda rang chief minister yumnam khemsa na siya loraga lengak pairiba NDA gi MLA singgoiba mipham ama pangthoktuna khanakhre so hari press ta phangma pawgi lekhun amagi matungina ngarang chief minister yumnam khemsa na siya loraga pangthokiba mipham aduda NDA gi alliance ta yauriba MLA ayamana sarbyakhi ngarang mipham aduda angan mamatamda Kamzong district ki manung sana leiba namli wangli amasum Soro village ta Myanmar gi khulai paiba
PDF amasung KNAB oigani singnaba kulai parbisna landarakpaga loinana khulgi yum mai thaba amasung kaithel mai thaba gi thabak sing sa tharakpadagi khunja sing punsi hingnanaba sianaba madi khunja khran hauju phawba mafam khangdana thiba khangdri habigi paw sida state government su haksina lobga loinana ngaranu midang pung 3 tabada NDA gi MLA singi mifam adu pangthokibni hairi P Gelmol misa mohum hatkiba High Court Judicial Inquiry tawhanbiyu haijarakpa petition ki notice issue tawkhri mamang thagi taruk amasum taret ki lonaba ehingi nongyai matungda trong laubi awang lekai da leiba mangal ngamba oinam gi imungda bom kapsilaktuna pokhai halaga ma ki pikliba masa ani bom se na panduna lekhitaba thaudokpo khosaunaraba miyamna nemit adumaktara nakna leiba pigel mol gi CRPF ki post ana thomjelubada nongmoina kap thora parigi sokhiba misam singi manungda ahum lekhitaba thaudodo judicial inquiry tawhan bibaga loina SIT CM duna investigation sa thanbiyo haijar khiba PIL gi respondent sing the high court notice issue tawkhri PIL asi Bisnupur district ki erengba lekai di erengwam jogesur sei khumdrago hundoina petitioner oiduna file torakibani PIL asigi respondent sing the Union of India gi maikei the Ministry of Home Affairs ki Home Secretary CRPF ki Director General Nipan CRPF ki Commandant State of Manipur gi maikei the Commissioner cum Secretary Home amasum DGP Manipur ni hairi mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba june gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yamna special oiriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features in pigadori ahanba lakpadani hena khudong saba pijagani hauzamak pau phawiro akhoi gi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni Saina gi hanagi minister ani Siba gi serak pikre Saina gi hanagi defense minister Wai Phenge amadi Li Sangphu corruption ki maral laiba dugi People's Liberation Army PLA gi military kona Siba gi serak pikre corruption ki maral Saina gi military kona Siba gi serak pikraba mi ani edu hauji president oiriba Xi Jinping gi makhada leiriba Central Military Commission CMC amadi Community Party of China CPC da members oiram khiyari amaromdana cyber crime sienabak foreign kya fakhri Sri Lanka ra thengnariba cyber crime asi muthanabagi panamda Sri Lanka Security Force sathaba operation da foreign nationalists khumdra hena fagatpa ngamle hena Sri Lanka authority ni phundurakti cyber crime gi maral security force na pharaba foreign nationalists ngadu ayamana Vietnam dagi ni soidi